ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯊꯧꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯨꯄꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ 8 ꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥ 8 ꯄꯨꯗꯨꯅ ꯄꯥꯝꯂꯧ ꯀꯣꯛꯄ ꯆꯠꯈꯤ꯫ ꯃꯈꯣꯏꯅ ꯄꯥꯝꯂꯧ ꯀꯣꯛꯂꯤꯉꯩꯗ ꯃꯄꯥꯅ ꯆꯥꯎꯔꯕ ꯊꯧꯔꯤ ꯑꯃ ꯊꯦꯡꯅꯩ꯫ ꯊꯧꯔꯤ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯃꯆꯥꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯌꯦꯡꯉꯣꯏ ꯏꯆꯥꯁꯥ, ꯑꯩꯅ ꯄꯥꯏꯔꯤꯕ ꯊꯧꯔꯤ ꯑꯁꯤ ꯑꯩꯈꯣꯏ ꯍꯌꯦꯡ ꯆꯥꯛꯉꯟ ꯆꯥꯔꯒ ꯈꯨꯠ ꯆꯥꯕ ꯊꯥꯡꯖꯧ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯊꯥꯡꯍꯥꯏ ꯑꯃꯨꯛꯇ ꯊꯧꯔꯤ ꯑꯁꯤ ꯀꯛꯀꯗꯕꯅꯤ"꯫ ꯊꯧꯔꯤ ꯀꯛꯄ ꯉꯝꯗꯕ ꯅꯨꯄꯥ ꯑꯗꯨ ꯑꯍꯤꯡ ꯑꯃ ꯁꯥ ꯀꯩ ꯍꯤꯡꯆꯥꯕꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯂꯦꯛꯀꯗꯕꯅꯤ꯫ ꯃꯆꯥꯁꯤꯡꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯃꯥꯗ ꯄꯥꯎꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯃꯥꯅ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯃꯆꯥꯅꯨꯄꯥ 8ꯀꯤ ꯊꯥꯡꯖꯧ 8 ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯐꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯒꯤ ꯊꯥꯡꯖꯧ ꯑꯗꯨꯗꯤ ꯇꯨꯝꯅꯤꯡꯗꯨꯅ ꯇꯨꯝꯊꯣꯛꯎꯕꯗꯒꯤ ꯅꯣꯡꯉꯥꯟꯕꯅ ꯍꯥꯟꯗꯨꯅ ꯐꯦꯡꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯌꯨꯛꯀꯤ ꯆꯥꯛꯉꯟ ꯆꯥꯔꯒ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ 9 ꯄꯥꯝꯂꯧ ꯇꯥꯅ ꯊꯧꯔꯤ ꯀꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯁꯤꯡꯅ ꯑꯃꯃꯝꯗ ꯑꯣꯏꯅ ꯃꯥꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡꯖꯧꯅ ꯊꯧꯔꯤ ꯑꯗꯨ ꯊꯥꯡꯍꯥꯏ ꯑꯃꯨꯛꯇ ꯀꯛꯊꯠꯂꯤ꯫ ꯑꯗꯨꯒ ꯏꯄꯥꯗꯤ ꯊꯥꯡꯖꯧ ꯊꯧꯗꯕꯅ ꯊꯧꯔꯤ ꯑꯗꯨ ꯀꯛꯄ ꯉꯝꯗ꯭ꯔꯦ꯫ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡꯏꯟꯅ ꯃꯄꯥ ꯑꯗꯨ ꯑꯍꯤꯡ ꯑꯃ ꯁꯥ ꯀꯩ ꯍꯤꯡꯆꯥꯕꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯂꯦꯛꯄ ꯇꯥꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯁꯤꯡꯅ ꯃꯄꯥꯗ ꯆꯠꯀꯅꯨ ꯍꯥꯏꯕꯗꯁꯨ ꯃꯄꯥꯅ ꯍꯥꯏꯅꯈꯤꯕ ꯋꯥ ꯁꯣꯏꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯇꯥꯔꯛꯄꯗ ꯁꯥ ꯀꯩ ꯍꯤꯡꯆꯥꯕꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯣꯛꯄ ꯑꯃ ꯂꯥꯛꯇꯨꯅ, "ꯍꯥ ꯇꯥꯏꯕꯪꯃꯤ, ꯅꯍꯥꯛ ꯑꯩꯒꯤ ꯁꯥꯔꯝꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯧꯒꯠꯂꯨ, ꯑꯩꯒꯤ ꯆꯠꯐꯝ ꯄꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯍꯥꯠꯄ ꯇꯥꯔꯦ" ꯍꯥꯏꯔꯛꯏ꯫ ꯇꯣꯛꯄꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥꯗꯨꯅ, "ꯑꯩꯕꯨ ꯆꯥꯒꯦ ꯈꯜꯂꯕꯁꯨ ꯆꯥꯎ, ꯑꯩꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ꯫ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛ ꯃꯌꯥꯝ, ꯂꯩꯕꯥꯛꯇ ꯇꯥꯔꯤꯕ ꯎꯅꯥ ꯁꯤꯡꯅꯥ ꯃꯌꯥꯝ ꯑꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯉꯥꯛꯇꯅꯤ꯫ ꯑꯩ ꯁꯤꯔꯦ ꯇꯥꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯂꯃꯟ ꯈꯨꯝꯂꯛꯀꯅꯤ꯫ ꯃꯈꯣꯏꯅ ꯅꯪꯕꯨ ꯇꯥꯍꯠꯄ ꯅꯠꯇꯅ ꯅꯪꯒꯤ ꯃꯔꯤ ꯃꯇꯥ ꯅꯆꯥꯅꯁꯨ ꯄꯨꯝꯅꯃꯛ ꯍꯥꯠꯄꯤꯔꯒꯅꯤ"꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯛꯄ ꯑꯗꯨ ꯀꯤꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯩ ꯑꯃꯃꯨꯛ ꯂꯥꯛꯂꯦ꯫ ꯀꯩꯅ, "ꯆꯠꯊꯣꯛꯎ, ꯑꯩꯒꯤ ꯂꯝꯕꯤ ꯆꯠꯐꯝꯗ ꯂꯩꯒꯅꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯆꯥꯊꯣꯛꯂꯒꯅꯤ" ꯍꯥꯏꯔꯛꯂꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯟꯅ ꯇꯣꯛꯄꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯀꯩꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯩ ꯑꯗꯨꯅꯁꯨ ꯀꯤꯗꯨꯅ ꯆꯦꯟꯈꯤ꯫ ꯃꯃꯩꯊꯪꯗ ꯍꯤꯡꯆꯥꯕ ꯑꯃ ꯂꯥꯛꯇꯨꯅ ꯊꯨꯡꯂꯔꯦ꯫ ꯍꯤꯡꯆꯥꯕꯅ, "ꯑꯩꯒꯤ ꯆꯠꯐꯝꯗ ꯐꯝꯂꯤꯕ ꯅꯍꯥꯛ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯕ ꯇꯥꯔꯦ" ꯍꯥꯏꯔꯛꯂꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯅ ꯇꯣꯛꯄ ꯑꯃꯗꯤ ꯀꯩꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯍꯥꯏꯔꯕ ꯐꯥꯎꯕ ꯍꯤꯡꯆꯥꯕ ꯑꯗꯨꯗꯤ ꯊꯑꯣꯏꯅ ꯇꯥꯗꯦ, ꯈꯨꯗꯛꯇ ꯃꯥꯕꯨ ꯍꯥꯠꯇꯨꯅ ꯆꯥꯊꯣꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯆꯥꯅꯨꯄꯥ 8ꯅ ꯁꯥꯔꯝꯗ ꯃꯄꯥ ꯊꯤꯕ ꯂꯥꯛꯏ꯫ ꯊꯤꯕ ꯐꯪꯗ꯭ꯔꯕꯗ ꯍꯤꯡꯆꯥꯕꯅ ꯆꯥꯊꯣꯛꯂꯝꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯃꯄꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯅꯦꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯍꯤꯡꯆꯥꯕꯒꯤ ꯂꯩꯐꯝ ꯍꯪꯂꯔꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯅꯦꯅ ꯆꯥꯅ ꯊꯛꯅꯕ ꯆꯌꯣꯝ ꯌꯣꯝꯕꯤꯔꯒ ꯍꯤꯡꯆꯥꯕꯒꯤ ꯃꯌꯨꯝ ꯇꯥꯛꯈꯤ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ 8ꯅ ꯍꯤꯡꯆꯥꯕꯅ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯊꯥꯔꯤꯕ ꯂꯩꯄꯥꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯃꯈꯨꯠꯇ ꯂꯤꯔꯨꯡ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯅ ꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯆꯤꯜ ꯃꯅꯥꯎ 8ꯅ ꯃꯥꯕꯨ ꯍꯥꯠꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯈꯪꯂꯗꯨꯅ ꯍꯤꯡꯆꯥꯕꯅ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯎꯆꯤ ꯑꯗꯨꯗ ꯇꯦꯟꯖꯤꯟ 8 ꯈꯛ ꯐꯦꯡꯉꯨ ꯍꯥꯏꯔꯝꯃꯤ꯫ ꯎꯆꯤꯅ ꯃꯥꯒꯤ ꯃꯌꯥꯅ ꯇꯦꯟꯖꯤꯟ 8 ꯈꯛ ꯃꯆꯤꯜ ꯊꯧꯅ ꯐꯦꯡꯂꯦ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯃꯆꯤꯜ ꯃꯅꯥꯎ 8ꯅ ꯂꯤꯔꯨꯡ ꯇꯦꯟ ꯄꯥꯏꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯀꯧꯔꯒ, "ꯍꯥꯏ ꯍꯤꯡꯆꯥꯕ, ꯊꯣꯔꯛꯎ, ꯏꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯒꯦ" ꯍꯥꯏꯔꯛꯂꯕꯗ ꯍꯤꯡꯆꯥꯕꯅ ꯁꯥꯎꯅ ꯂꯤꯔꯨꯡ ꯇꯦꯟꯗꯣꯡ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯒ ꯃꯈꯣꯏ ꯃꯆꯤꯜ ꯃꯅꯥꯎ 8ꯅ ꯃꯥꯕꯨ ꯍꯥꯠꯅꯕ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯇꯦꯟ ꯃꯌꯥꯝ ꯑꯗꯨ ꯍꯤꯡꯆꯥꯕꯅ ꯐꯥꯗꯨꯅ ꯊꯨꯗꯦꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯅ ꯇꯦꯟꯖꯤꯟ 8ꯇꯨ ꯄꯨꯊꯣꯛꯂꯒ ꯀꯥꯞꯇꯨꯅ ꯃꯆꯤꯜ ꯃꯅꯥꯎ 8 ꯑꯗꯨ ꯍꯥꯠꯇꯣꯛꯂꯦ꯫ ꯃꯆꯥ 8 ꯁꯤꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯃꯥ ꯑꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯂꯦ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯔꯨꯝ ꯆꯥꯗ ꯊꯛꯇꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤ ꯑꯋꯥꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯂꯥꯏꯅ ꯅꯨꯡꯁꯤꯕꯤꯔꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯥꯛꯂꯒ
ꯋꯥꯒꯅꯨ ꯅꯨꯄꯤ, ꯅꯄꯨꯔꯣꯏꯕ ꯑꯃꯗꯤ ꯅꯆꯥꯅꯨꯄꯥ 8ꯄꯨ ꯍꯥꯠꯈꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨ ꯂꯃꯟ ꯈꯨꯝꯅꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯅꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯆꯔꯣ ꯍꯥꯏꯔꯝꯂꯒ ꯂꯥꯏꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯌꯣꯠꯀꯤ ꯂꯤꯔꯨꯡ ꯇꯦꯟ ꯄꯥꯏꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯦ꯫ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯕꯗ ꯃꯃꯥ ꯑꯗꯨ ꯑꯋꯥꯕ ꯀꯣꯛꯂꯦ꯫ ꯅꯍꯥ ꯑꯣꯏꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯕꯗ ꯃꯥꯅ ꯃꯍꯦꯟꯕ, ꯐꯨꯅ ꯆꯩꯅꯕꯗꯁꯨ ꯃꯥꯅ ꯉꯝꯕ ꯃꯥꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥꯗꯤ ꯎꯕꯗ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯉꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ "ꯃꯔꯨꯞ, ꯅꯄꯥꯡꯒꯜ ꯑꯁꯨꯛ ꯀꯜꯂꯕ, ꯇꯦꯟ ꯀꯥꯞꯄꯗ ꯍꯩꯁꯤꯡꯂꯕ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯕꯨ ꯄꯣꯛꯄ ꯅꯄꯥ ꯑꯃꯗꯤ ꯅꯌꯥꯝꯕ 8ꯄꯨ ꯍꯥꯠꯈꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨ ꯂꯃꯟ ꯈꯨꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯍꯪꯂꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯅ ꯃꯌꯨꯝ ꯇꯥꯅ ꯆꯦꯜꯂꯛꯂꯒ ꯃꯃꯥꯗ ꯃꯄꯥ ꯑꯃꯁꯨꯡ ꯃꯌꯥꯝꯕ ꯍꯥꯠꯈꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯪꯂꯛꯂꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯅ ꯅꯨꯡꯁꯥ ꯊꯤꯗꯨꯅ "ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯑꯉꯥꯡ ꯑꯣꯏꯔꯤ, ꯅꯄꯥꯡꯒꯜ ꯁꯣꯜꯂꯤ, ꯅꯍꯥꯛꯅ ꯍꯌꯦꯡ ꯄꯣꯠꯆꯩ ꯊꯝꯂꯤꯕ ꯁꯒꯥꯏ ꯑꯁꯤꯃꯨꯛ ꯋꯥꯡꯂꯕ ꯁꯨꯃꯥꯡꯗ ꯇꯥꯔꯤꯕ ꯅꯨꯡꯖꯥꯎ ꯑꯁꯤ ꯊꯥꯡꯒꯠꯄ ꯉꯝꯂꯕ ꯃꯇꯝꯗ ꯅꯍꯥꯛꯄꯨ ꯄꯣꯛꯄ ꯅꯄꯥ ꯑꯃꯗꯤ ꯅꯌꯥꯝꯕꯁꯤꯡ ꯍꯥꯠꯈꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨ ꯏꯃꯥꯅ ꯇꯥꯛꯀꯅꯤ꯫ ꯉꯁꯤꯗꯒꯤ ꯍꯧꯅ ꯅꯄꯥꯡꯒꯜ ꯀꯟꯅꯅꯕ, ꯅꯔꯦꯞ ꯋꯥꯡꯅꯅꯕ, ꯇꯦꯜ ꯀꯥꯞꯄ ꯅꯤꯡꯊꯤꯖꯅ ꯍꯩꯅꯅꯕ ꯍꯣꯠꯅꯧ." ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯉꯥꯡ ꯑꯗꯨ ꯌꯣꯠꯀꯤ ꯂꯤꯔꯨꯡ ꯇꯦꯟ ꯄꯥꯏꯗꯨꯅ ꯃꯈꯨꯠ ꯆꯨꯝꯅꯅꯕ ꯇꯦꯟ ꯀꯥꯞꯄ ꯍꯧꯈ꯭ꯔꯦ꯫ ꯂꯦꯞꯇꯅ ꯆꯥꯎꯁꯤꯜꯂꯛꯄꯅ ꯄꯥꯈꯪ ꯐꯥꯔꯛꯂꯕꯗ ꯅꯣꯡꯃ ꯃꯆꯥꯅꯨꯄꯥꯅ ꯃꯃꯥꯗ "ꯏꯃꯥ, ꯑꯩ ꯄꯥꯈꯪ ꯐꯥꯔꯦ, ꯄꯥꯡꯒꯜ ꯀꯜꯂꯦ, ꯉꯁꯤꯗꯤ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥ ꯑꯃꯗꯤ ꯏꯌꯥꯝꯕ 8 ꯍꯥꯠꯈꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯃꯥꯕꯨ ꯍꯥꯠꯇꯨꯅ ꯂꯃꯟ ꯁꯤꯡꯒꯦ" ꯍꯥꯏꯔꯛꯂꯦ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥ ꯑꯗꯨ ꯅꯨꯡꯉꯥꯏꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ꯫ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯒ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯄꯣꯛꯄ ꯅꯄꯥ ꯑꯃꯗꯤ ꯅꯌꯥꯝꯕ 8 ꯍꯥꯠꯈꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨ ꯂꯃꯟ ꯈꯨꯝꯅꯕ ꯅꯅꯦꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯥꯒꯤ ꯂꯩꯐꯝ ꯍꯪꯂꯨꯁꯣ." ꯃꯃꯥꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯃꯥꯒ ꯄꯣꯛꯄꯗꯒꯤ ꯂꯣꯏꯅꯔꯛꯂꯕ ꯌꯣꯠꯀꯤ ꯂꯤꯔꯨꯡ ꯇꯦꯟ ꯑꯗꯨ ꯄꯨꯗꯨꯅ ꯃꯅꯦꯒꯤ ꯃꯌꯨꯝ ꯇꯥꯅ ꯂꯥꯛꯇꯨꯅ "ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯂꯩꯐꯝ ꯇꯥꯛꯄꯤꯌꯨ, ꯃꯥꯕꯨ ꯍꯥꯠꯂꯒ ꯏꯄꯥ ꯑꯃꯁꯨꯡ ꯏꯌꯥꯝꯕ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯒꯦ" ꯍꯥꯏꯔꯛꯂꯤ꯫ ꯃꯌꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯦ ꯑꯗꯨ ꯉꯛꯂꯝꯃꯤ꯫ "ꯅꯪ ꯅꯇꯣꯝꯗꯅ ꯑꯁꯨꯛ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯔꯕ ꯍꯤꯡꯆꯥꯕ ꯑꯗꯨ ꯍꯥꯠꯄ ꯉꯝꯂꯣꯏ꯫ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯅꯌꯥꯝꯕ 8ꯅ ꯍꯥꯠꯀꯦ ꯍꯣꯠꯅꯕꯗ ꯍꯥꯠꯄ ꯉꯝꯗꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯍꯤꯡꯆꯥꯕꯒꯤ ꯃꯈꯨꯠꯃꯛꯇꯗ ꯃꯊ꯭ꯋꯥꯏ ꯊꯥꯈ꯭ꯔꯕꯅꯤ." ꯃꯅꯦꯅ ꯍꯥꯏꯕ ꯋꯥꯗꯨꯗ ꯌꯥꯅꯤꯡꯗꯗꯨꯅ "ꯍꯤꯡꯆꯥꯕ ꯑꯗꯨ ꯂꯩꯐꯝꯗꯤ ꯇꯥꯛꯄꯤꯌꯨ, ꯑꯩꯅ ꯊꯣꯛꯄ ꯇꯧꯖꯒꯦ" ꯍꯥꯏꯔꯛꯂꯤ꯫ ꯃꯅꯦꯅ ꯇꯧꯒꯅꯨ ꯍꯥꯏꯅ ꯍꯟꯅ ꯍꯟꯅ ꯊꯦꯝꯕꯗ ꯌꯥꯔꯛꯇ꯭ꯔꯕꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯆꯥꯡ ꯌꯦꯡꯒꯦ ꯈꯜꯂꯗꯨꯅ ꯃꯅꯦꯅ "ꯏꯌꯥꯅꯨꯄꯥ, ꯅꯍꯥꯛ ꯅꯄꯥ ꯑꯃꯗꯤ ꯅꯌꯥꯝꯕꯁꯤꯡ ꯍꯥꯠꯈꯤꯕꯒꯤ ꯍꯤꯡꯆꯥꯕ ꯑꯗꯨ ꯂꯃꯟ ꯈꯨꯝꯒꯦ ꯈꯜꯂꯕꯗꯤ ꯁꯨꯃꯥꯡ ꯑꯁꯤꯗ ꯇꯥꯔꯤꯕ ꯅꯨꯡꯖꯥꯎ ꯑꯁꯤ ꯃꯊꯛꯂꯣꯝꯗ ꯅꯪꯅ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯋꯥꯡꯅ ꯂꯪꯈꯠꯂꯨ꯫ ꯅꯨꯡꯖꯥꯎꯅ ꯂꯩꯕꯥꯛꯇ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯅꯪꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤ ꯃꯔꯥꯛꯇ ꯑꯃꯨꯛ ꯆꯣꯡꯉꯨ, ꯃꯌꯨꯡꯗ ꯑꯃꯨꯛ ꯆꯣꯡꯉꯨ꯫ ꯑꯗꯨꯗꯒꯤ ꯃꯊꯪꯗ ꯋꯥꯏ 10ꯅ ꯀꯣꯟꯕ ꯑꯣꯛ ꯑꯃ ꯍꯥꯠꯂꯦ, ꯌꯨ ꯂꯦꯡꯈꯠ ꯑꯃꯁꯨ ꯊꯛꯇꯣꯛꯂꯦ꯫ ꯃꯥꯒꯤ ꯃꯄꯥꯡꯒꯜ ꯃꯊꯧꯅꯥ ꯑꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕ ꯍꯥꯠꯄ ꯉꯝꯒꯅꯤ ꯊꯥꯖꯔꯗꯨꯅ ꯃꯅꯦꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯌꯨ ꯍꯥꯟꯕꯤꯔꯦ, ꯁꯗꯨꯝ ꯈꯔ ꯌꯣꯝꯕꯤꯔꯦ꯫ ꯃꯥꯅ ꯌꯣꯝꯂꯛꯂꯤꯕ ꯆꯩꯌꯣꯝ ꯌꯨꯈꯣꯝ ꯑꯗꯨ ꯄꯤꯔꯒ ꯃꯌꯥꯅꯨꯄꯥꯗ "ꯅꯍꯥꯛ ꯈꯨꯂꯥꯟꯕ ꯁꯥꯗꯨꯅ ꯍꯤꯡꯆꯥꯕꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯊꯨꯡꯉꯨ꯫ ꯅꯪ ꯂꯥꯛꯄꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯔꯛꯀꯅꯤ꯫ ꯍꯣꯔꯦꯟ ꯅꯪꯅ ꯃꯥꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯃꯇꯝꯗ ꯃꯥꯅ ꯄꯤꯕ ꯁꯗꯨꯝ ꯑꯗꯨ ꯆꯥꯔꯨꯅꯨ, ꯃꯗꯨ ꯅꯄꯥ ꯑꯃꯗꯤ ꯅꯌꯥꯝꯕꯁꯤꯡꯒꯤ ꯁꯗꯨꯝ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯌꯣꯝꯂꯤꯕ ꯁꯗꯨꯝ ꯑꯁꯤ ꯂꯣꯟꯅ ꯄꯨꯊꯣꯛꯇꯨꯅ ꯆꯥꯎ꯫ ꯃꯥꯅ ꯄꯤꯔꯛꯄ ꯌꯨ ꯑꯗꯨ ꯊꯛꯂꯨꯅꯨ, ꯂꯣꯟꯅ ꯍꯩꯗꯣꯛꯈꯣ, ꯃꯗꯨ ꯌꯨ ꯅꯠꯇꯦ, ꯅꯄꯥ ꯑꯃꯗꯤ ꯅꯌꯥꯝꯕꯁꯤꯡꯒꯤ ꯏꯅꯤ꯫ ꯑꯩꯅ ꯍꯥꯞꯂꯤꯕ ꯌꯨ ꯑꯁꯤ ꯂꯣꯟꯅ ꯄꯨꯊꯣꯛꯇꯨꯅ ꯊꯛꯎ." ꯑꯁꯨꯝꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯗꯨꯅ ꯎꯇꯣꯡ ꯑꯃꯗ ꯑꯣꯛꯊꯥꯎ ꯈꯔꯁꯨ ꯍꯥꯟꯕꯤꯔꯒ
ꯃꯌꯥꯅꯨꯄꯥꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯂꯥꯛꯂꯒ ꯍꯤꯡꯆꯥꯕꯒꯤ ꯌꯨꯝ ꯑꯗꯨ ꯇꯥꯛꯂꯔꯤ꯫ ꯅꯨꯄꯥ ꯑꯗꯨ ꯍꯤꯡꯆꯥꯕꯒꯤ ꯌꯨꯝꯗ ꯈꯨꯂꯥꯟꯕ ꯁꯥꯗꯨꯅ ꯊꯨꯡꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯥꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕꯅꯤ ꯈꯪꯂꯗꯨꯅ ꯑꯍꯤꯡꯗ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯎꯆꯤ ꯑꯗꯨꯗ ꯂꯣꯟꯅ ꯅꯨꯄꯥ ꯑꯁꯤ ꯍꯥꯠꯅꯅꯕ ꯇꯦꯟ ꯐꯦꯡꯉꯨ ꯍꯥꯏꯔꯝꯃꯤ꯫ ꯎꯆꯤ ꯑꯗꯨꯅ ꯇꯦꯟ ꯃꯆꯤꯜ 8 ꯐꯦꯡꯕꯗ ꯑꯩꯒꯤ ꯏꯌꯥ ꯄꯨꯝꯅꯃꯛ ꯇꯦꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯦꯟ ꯃꯆꯤꯟ ꯐꯦꯡꯉꯨ ꯌꯥꯗ꯭ꯔꯦ꯫ ꯇꯦꯟ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯨꯄꯥ ꯑꯁꯤ ꯃꯈꯨꯠꯅ ꯅꯝꯗꯨꯅ ꯐꯥꯔꯒ ꯍꯥꯠꯀꯦ ꯈꯜꯂꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨ ꯅꯤꯡꯉꯥꯏꯗꯅ ꯂꯩꯇꯥꯅ ꯇꯨꯝꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯅꯨꯄꯥ ꯑꯗꯨꯅ ꯂꯣꯟꯅ ꯍꯧꯒꯠꯂꯒ ꯌꯨꯝꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯗꯨ ꯃꯀꯨ ꯈꯣꯛꯇꯣꯛꯂꯦ꯫ ꯂꯤꯔꯨꯡ ꯇꯦꯟ ꯄꯨꯔꯒ ꯃꯍꯥꯛ ꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯀꯥꯈꯠꯈ꯭ꯔꯒ ꯎꯁꯥꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯀꯨ ꯈꯣꯛꯇꯣꯛꯂꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯑꯣꯛꯊꯥꯎ ꯍꯩꯖꯤꯟꯗꯨꯅ ꯅꯥꯜꯍꯜꯂꯦ꯫ ꯑꯁꯨꯝꯅ ꯃꯥꯅ ꯍꯤꯡꯆꯥꯕ ꯍꯥꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤꯕ ꯑꯁꯤ ꯌꯦꯟꯕꯥ ꯑꯃꯅ ꯎꯔꯗꯨꯅ ꯃꯤꯔꯣꯟꯗ ꯈꯣꯡꯂꯛꯏ꯫ ꯑꯀꯟꯕ ꯑꯊꯧꯕꯅ ꯁꯤꯕ ꯅꯨꯃꯤꯠ, ꯈꯨꯂꯥꯟꯕꯅ ꯃꯥꯏ ꯄꯥꯛꯄ ꯅꯨꯃꯤꯠ꯫ ꯌꯦꯟꯕꯥꯒꯤ ꯋꯥꯔꯣꯜ ꯑꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕꯅ ꯁꯥꯎꯗꯨꯅ ꯌꯦꯟꯕꯥ ꯑꯗꯨ ꯃꯉꯛ ꯂꯩꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯦꯟꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯈꯣꯡꯂꯛꯏ꯫ ꯑꯀꯟꯕ ꯑꯊꯧꯕꯅ ꯃꯥꯏ ꯄꯥꯛꯄ ꯅꯨꯃꯤꯠ, ꯈꯨꯂꯥꯟꯕꯅ ꯃꯥꯏꯊꯤꯕ ꯅꯨꯃꯤꯠ꯫ ꯌꯦꯟꯕꯤꯒꯤ ꯃꯔꯣꯜ ꯑꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕꯅ ꯍꯔꯥꯎꯗꯨꯅ ꯌꯦꯟꯕꯤꯗ ꯃꯆꯤꯟꯖꯥꯛ ꯍꯨꯟꯗꯨꯅ ꯄꯤꯖꯩ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯍꯥꯠꯂꯒꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯇꯨꯝꯐꯝꯗ ꯂꯥꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯗꯨꯅ ꯃꯥꯕꯨ ꯍꯥꯠꯀꯗꯕꯒꯤ ꯊꯤꯔꯤꯕꯗꯨ ꯎꯔꯕꯗ ꯎꯊꯛꯇ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯎꯔꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯍꯥꯏ ꯍꯤꯡꯆꯥꯕ ꯃꯤꯍꯥꯠꯄ, ꯉꯁꯤꯗꯤ ꯅꯪ ꯏꯄꯥ ꯑꯃꯗꯤ ꯏꯌꯥꯝꯕꯁꯤꯡ ꯍꯥꯠꯄꯒꯤ ꯂꯃꯟ ꯈꯨꯝꯕ ꯇꯥꯔꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯎꯊꯛꯇꯒꯤ ꯂꯥꯎꯔꯛꯄ ꯑꯗꯨ ꯇꯥꯕꯗ ꯁꯥꯎꯃꯟꯈ꯭ꯔꯗꯨꯅ ꯍꯤꯡꯆꯥꯕꯅ ꯎ ꯄꯥꯝꯕꯤ ꯑꯗꯨ ꯎꯇꯣꯜ ꯂꯣꯝꯅ ꯀꯥꯈꯠꯂꯒ ꯅꯨꯄꯥ ꯑꯗꯨ ꯃꯁꯝ パꯏꯗꯨꯅ ꯆꯤꯡꯊꯔꯒ ꯍꯥꯠꯀꯦ ꯈꯜꯂꯗꯨꯅ ꯑꯣꯛꯊꯥꯎ ꯇꯩꯔꯕ ꯎ ꯑꯗꯨꯗ ꯀꯥꯈꯠꯂꯨꯕꯗ ꯀꯥꯕ ꯉꯝꯗꯗꯨꯅ ꯅꯥꯟꯊꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨ ꯂꯩꯕꯥꯛꯇ ꯅꯤꯡꯊꯦꯡꯅꯅ ꯇꯥꯁꯤꯜꯂꯦ꯫ ꯅꯥꯗꯨꯅ ꯍꯤꯡꯆꯥꯕ ꯆꯩꯅꯥꯀꯣꯜ ꯈꯥꯡꯂꯤꯉꯩꯗ ꯅꯨꯄꯥ ꯑꯗꯨꯅ ꯎꯊꯛꯇꯒꯤ ꯍꯤꯡꯆꯥꯕꯒꯤ ꯂꯋꯥꯏ ꯂꯦꯝꯐꯨ ꯇꯝꯅ ꯌꯣꯠꯀꯤ ꯇꯦꯟ ꯑꯃ ꯀꯥꯞꯂꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯦ꯫ ꯃꯔꯧ ꯆꯥꯎꯕ ꯍꯤꯡꯆꯥꯕꯅꯤ, ꯁꯤꯖꯤꯟꯅꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯜꯂꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯅꯥꯛꯇ ꯄꯥꯏꯔꯤꯕ ꯍꯌꯤꯡꯈꯣꯏ ꯐꯥꯔꯒ ꯎꯈꯥꯗ ꯁꯤꯗꯨꯅ ꯇꯥꯔꯤꯕ ꯍꯤꯡꯆꯥꯕ ꯑꯁꯤ ꯁꯤꯔꯕ꯭ꯔꯥ ꯍꯤꯡꯂꯤꯕ꯭ꯔꯥ ꯌꯦꯡꯂꯨꯆꯣ ꯊꯥꯔꯛꯏ꯫ ꯍꯌꯤꯡꯈꯣꯏ ꯑꯗꯨꯅ ꯍꯤꯡꯆꯥꯕꯒꯤ ꯃꯌꯥꯗ ꯆꯪꯂꯒ ꯈꯣꯏꯍꯤ ꯊꯤꯕꯗ ꯐꯪꯗ꯭ꯔꯗꯨꯅ ꯑꯗꯨꯝ ꯄꯥꯏꯈ꯭ꯔꯦ, ꯃꯉꯣꯟꯗ ꯄꯥꯎ ꯄꯤꯔꯝꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯅꯥꯛꯇ ꯈꯣꯏꯕꯤ ꯅꯤꯡꯊꯧ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯐꯥꯔꯒ ꯃꯈꯥꯗ ꯇꯥꯔꯤꯕ ꯍꯤꯡꯆꯥꯕ ꯑꯁꯤ ꯁꯤꯔꯕ꯭ꯔꯥ ꯈꯔ ꯌꯦꯡꯕꯤꯔꯝꯃꯨ ꯍꯥꯏꯔꯕꯗ ꯈꯣꯏꯕꯤ ꯅꯤꯡꯊꯧꯅ ꯆꯤꯛꯇꯨꯅ ꯌꯦꯡꯕꯗ ꯂꯦꯡꯗ꯭ꯔꯦ꯫ ꯁꯤꯔꯦ ꯈꯪꯂꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯎꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯂꯒ ꯍꯤꯡꯆꯥꯕꯒꯤ ꯃꯀꯣꯛ ꯑꯗꯨ ꯀꯛꯊꯠꯂꯦ꯫ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯆꯪꯂꯒ ꯌꯦꯡꯕꯗ ꯃꯄꯥ ꯑꯃꯗꯤ ꯃꯌꯥꯝꯕ 8ꯀꯤ ꯃꯀꯣꯛ ꯌꯥꯟꯗꯨꯅ ꯊꯝꯂꯤꯕ ꯑꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯥꯅ ꯃꯄꯥ ꯑꯃꯗꯤ ꯃꯌꯥꯝꯕ 8ꯀꯤ ꯃꯀꯣꯛꯅꯦ, ꯍꯤꯡꯆꯥꯕꯒꯤ ꯃꯀꯣꯛ ꯑꯗꯨꯅꯤ ꯂꯣꯏꯅ ꯄꯨꯔꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯃꯥꯗ ꯊꯣꯡ ꯍꯥꯡꯇꯣꯛꯎ ꯍꯥꯏꯕꯗ ꯃꯃꯥꯅ ꯃꯆꯥꯒꯤ ꯃꯈꯣꯜ ꯃꯥꯟꯗꯦ, ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯌꯥꯗ꯭ꯔꯦ꯫ ꯏꯃꯥ, ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯆꯥꯅꯤ ꯊꯥꯖꯗ꯭ꯔꯕꯗꯤ ꯏꯃꯨꯡꯗ ꯂꯪ ꯑꯃ ꯇꯤꯡꯕꯤꯌꯨ, ꯂꯪ ꯑꯗꯨ ꯑꯩꯅ ꯃꯄꯥꯟꯗꯒꯤ ꯇꯦꯟ ꯀꯥꯞꯇꯨꯅ ꯀꯛꯊꯠꯄ ꯉꯝꯂꯕꯗꯤ ꯅꯆꯥꯅꯤ ꯊꯥꯖꯕꯤꯌꯨ, ꯉꯝꯗ꯭ꯔꯒ ꯊꯥꯖꯕꯤꯒꯅꯨ ꯍꯥꯏꯔꯛꯂꯦ꯫ ꯃꯃꯥꯅ ꯏꯃꯨꯡꯗ ꯂꯪ ꯑꯃ ꯇꯤꯡꯂꯦ꯫ ꯃꯆꯥꯅ ꯃꯄꯥꯟꯗꯒꯤ ꯇꯦꯟ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯪ ꯑꯗꯨ ꯀꯛꯊꯠꯂꯦ꯫ ꯑꯗꯨ ꯐꯥꯎꯕ ꯃꯆꯥꯒꯤ ꯃꯈꯣꯜ ꯃꯥꯟꯗꯦ, ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯡꯗꯣꯛꯇ꯭ꯔꯦ꯫ ꯃꯃꯥꯅ ꯊꯣꯡ ꯍꯥꯡꯗꯣꯛꯎ ꯏꯌꯥꯃ ꯌꯥꯔꯛꯇ꯭ꯔꯕꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯐꯔꯦ ꯏꯃꯥ, ꯑꯩꯕꯨ ꯅꯆꯥꯅꯤ ꯊꯥꯖꯕꯤꯗ꯭ꯔꯕꯅꯤꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯌꯦꯟꯒꯣꯟꯗ ꯂꯩꯕ ꯐꯧ ꯁꯨꯅꯕ ꯁꯨꯝꯕꯜꯗ ꯀꯔꯤ ꯂꯩꯕꯒꯦ ꯌꯦꯡꯕꯤꯌꯨ, ꯑꯇꯤꯌꯥꯒ ꯃꯥꯂꯦꯝꯒ ꯁꯝꯅꯕ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯂꯩꯔꯝꯒꯦ, ꯃꯗꯨꯗ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯦꯟꯒꯣꯟꯗ ꯆꯪꯗꯨꯅ ꯃꯄꯥ ꯃꯌꯥꯝꯕ 8 ꯑꯃꯁꯨꯡ ꯍꯤꯡꯆꯥꯕꯒꯤ ꯃꯀꯣꯛꯁꯤꯡꯗꯨ ꯊꯝꯂꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯃꯥꯅ ꯍꯧꯒꯠꯇꯨꯅ ꯌꯦꯡꯕꯗ ꯌꯦꯡꯒꯣꯟꯗ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ 8ꯀꯤ ꯃꯀꯣꯛ ꯌꯥꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯁꯨꯝꯕꯟꯗꯅ
ꯍꯤꯡꯆꯥꯕꯒꯤ ꯃꯀꯣꯛ ꯂꯩꯔꯝꯂꯤ꯫ ꯉꯔꯥꯡ ꯑꯍꯤꯡ ꯊꯣꯡ ꯍꯥꯡꯗꯣꯛꯎ ꯀꯧꯔꯝꯕ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅꯤ ꯈꯪꯂꯕꯗ ꯃꯆꯥ ꯀꯧꯗꯨꯅ ꯀꯞꯂꯛꯂꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯍꯥꯏꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯑꯇꯤꯌꯥꯒ ꯃꯥꯂꯦꯝꯒ ꯁꯝꯅꯕ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯃꯆꯥꯅꯨꯄꯥꯅ ꯆꯠꯈꯤꯕꯒꯤ ꯃꯃꯤ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕ ꯐꯪꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯀꯞꯂꯨꯔꯒ ꯍꯤꯡꯆꯥꯕꯒꯤ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯈꯠꯂꯒ "ꯅꯪꯅꯅꯤꯀꯣ ꯏꯄꯨꯔꯣꯏꯕ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯏꯆꯥꯅꯨꯄꯥ 8 ꯍꯥꯠꯈꯤꯕ" ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯈꯨꯕꯥꯛꯅ ꯊꯥꯔꯨꯕꯗ ꯍꯤꯡꯆꯥꯕꯒꯤ ꯀꯣꯏꯅ ꯃꯈꯨꯠꯇ ꯌꯥꯠꯇꯨꯅ ꯏ ꯊꯣꯛꯇꯨꯅ ꯂꯥꯏꯖꯧꯕꯗꯒꯤ ꯃꯃꯥꯗꯨ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯤꯈꯤꯔꯝꯃꯤ꯫